ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯀꯥꯟꯗ ꯕꯤꯁꯅꯨꯄꯨꯔ ꯕꯖꯥꯔꯗ ꯆꯠꯂꯒ ꯕꯖꯥꯔꯗ ꯐꯝꯕꯤꯔꯤꯕ ꯏꯃꯥꯁꯤꯡ ꯈꯔ ꯈꯪꯒꯠꯂꯒ ꯑꯩꯅ ꯉꯝꯖꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯣꯏꯕ ꯐꯤ ꯑꯃꯃꯝꯇꯪ ꯈꯨꯗꯣꯜ ꯇꯧꯖꯒꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯖꯔꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯤꯁꯅꯨꯄꯨꯔꯗ ꯆꯠꯂꯦ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯁꯦ ꯏꯪꯊꯝꯊꯥꯒꯤꯅꯦ ꯑꯍꯟꯁꯤꯡꯒꯤ ꯑꯩꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯧꯕ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯦꯕꯀꯣ ꯑꯩ ꯌꯨꯇꯨꯕ ꯍꯥꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯝꯖꯕ ꯍꯥꯏꯗꯤ ꯐꯤ ꯑꯃꯃꯝꯇꯪ ꯑꯍꯟꯁꯤꯡꯒꯤ ꯏꯪꯊꯝꯊꯥꯒꯤ ꯑꯣꯏꯅꯕ ꯐꯤ ꯑꯃꯃꯝꯇꯪ ꯈꯨꯗꯣꯜ ꯇꯧꯔꯝꯒꯦꯕ ꯏꯃꯥꯒꯤꯁꯨ ꯐꯤ ꯑꯃ ꯄꯤꯔꯣ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦ ꯁꯤꯁꯦ ꯏꯪꯊꯝꯊꯥꯒꯤ ꯐꯖꯅ ꯁꯤꯖꯤꯟꯅꯔꯣ ꯆꯧꯒꯤꯗꯤ ꯏꯃꯥꯗꯨꯗꯤꯀꯣ ꯍꯣꯏ ꯆꯧꯒꯤꯗꯤ ꯏꯃꯥꯗꯨꯗꯤꯀꯣ ꯍꯣꯏ ꯄꯣꯠ ꯃꯌꯥꯝ ꯁꯤꯠꯄ ꯑꯣꯏꯔꯣ ꯌꯥꯝ ꯁꯤꯠꯀꯦ ꯍꯣꯏ ꯏꯪꯊꯝꯊꯥ ꯂꯥꯛꯄꯁꯤꯗꯅꯦ ꯏꯃꯥꯁꯤꯡꯒꯤ ꯍꯥꯏꯗꯤ ꯕꯖꯥꯔꯗ ꯐꯝꯃꯤꯕ ꯏꯃꯥꯁꯤꯡꯁꯤꯒꯤꯅꯦ ꯑꯩꯅ ꯉꯝꯖꯕ ꯏꯪꯊꯝꯊꯥꯗ ꯏꯟꯅꯕ ꯐꯤ ꯑꯃꯃꯝꯇꯪ ꯈꯨꯗꯣꯜ ꯇꯧꯒꯦꯅ ꯂꯥꯛꯄꯅꯦꯕ ꯑꯩ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦꯕ ꯑꯗꯣ ꯏꯃꯥꯒꯤꯁꯨ ꯐꯤ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯧꯖꯔꯝꯕ ꯌꯥꯏꯗꯅ ꯆꯟꯅ ꯌꯥꯏ ꯐꯤ ꯑꯃ ꯄꯤꯔꯣ ꯄꯣꯠ ꯀꯌꯥꯝ ꯁꯤꯠꯂꯒꯦ ꯏꯃꯥ ꯌꯥꯝ ꯁꯤꯠꯇꯦꯍꯦ ꯁꯤꯅꯅꯦ ꯏꯃꯥꯒꯤ ꯏꯪꯊꯝꯊꯥꯗ ꯏꯟꯅꯕꯀꯣ ꯏꯪꯉꯀꯥꯟꯗ ꯑꯗꯨꯝ ꯆꯧꯒꯤꯒꯦ ꯏꯃꯥ ꯍꯣꯏ ꯏꯃꯥꯒꯤꯁꯨ ꯏꯪꯊꯝꯊꯥꯗ ꯏꯟꯅꯕ ꯐꯤ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯧꯔꯝꯒꯦ ꯑꯩ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯤ ꯏꯃꯥ ꯆꯥꯛꯁꯨ ꯆꯥꯔꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯣꯏ ꯆꯧꯒꯤꯒꯦ ꯏꯃꯥ ꯍꯣꯏ ꯍꯥꯏꯗꯤ ꯏꯪꯊꯝꯊꯥꯅ ꯂꯥꯛꯄꯁꯤꯗꯅꯦ ꯍꯥꯏꯗꯤ ꯕꯖꯥꯔꯗ ꯐꯝꯃꯤꯕ ꯏꯃꯥꯁꯤꯡꯁꯦ ꯍꯥꯏꯗꯤ ꯕꯖꯥꯔ ꯐꯝꯕꯗ ꯏꯪꯉꯅꯤꯅꯅꯦ ꯑꯩꯅ ꯏꯃꯥꯁꯤꯡꯒꯤ ꯐꯤ ꯑꯃꯃꯝ ꯈꯨꯗꯣꯜ ꯇꯧ ꯂꯥꯛꯄꯅꯦꯕ ꯏꯪꯊꯝꯊꯥꯗ ꯏꯟꯅꯕ ꯀꯥꯏꯗꯩꯅꯣ ꯅꯣꯏꯅ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯐꯔꯦ ꯑꯩꯗꯤ ꯉꯥ ꯂꯩꯕ ꯂꯥꯛꯏ ꯃꯥꯅꯤ ꯉꯥ ꯂꯩꯌꯨ ꯂꯥꯛꯑꯣ ꯇꯧꯔꯤꯕ ꯁꯦꯝꯃ ꯌꯣꯟꯕꯔꯕ ꯅꯪꯅ ꯌꯣꯟꯖꯕꯔꯕ ꯅꯠꯇꯦ ꯑꯩꯅ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯑꯍꯜꯁꯤꯡꯒꯤ ꯈꯨꯗꯣꯜ ꯇꯧꯕ ꯂꯥꯛꯄ ꯐꯔꯦ ꯏꯆꯥ ꯃꯍꯩ ꯌꯥꯝꯕ ꯑꯣꯏꯌꯨꯀꯣ ꯅꯪ ꯀꯥꯟꯅꯕ ꯑꯣꯏꯌꯨꯀꯣ ꯏꯆꯥꯁꯦ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯌꯦꯛꯀꯅꯨ ꯏꯃꯥ ꯕꯕꯥꯗꯤ ꯂꯣꯏ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯍꯣꯏ ꯆꯧꯒꯤꯒꯦ ꯏꯃꯥ ꯉꯥ ꯃꯌꯥꯝ ꯁꯤꯜꯂꯣꯀꯣ ꯁꯤꯜꯂꯒꯦ ꯅꯪ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦꯕ ꯍꯣꯏ ꯏꯆꯥ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯌꯨ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯗꯅꯀꯣ ꯅꯍꯩ ꯅꯁꯤꯡ ꯍꯩꯕ ꯑꯣꯏꯌꯨ ꯍꯣꯏ ꯆꯧꯒꯤꯒꯦ ꯏꯃꯥꯗꯨꯗꯤꯀꯣ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯤ ꯇꯝꯕ꯭ꯔꯣ ꯑꯧ ꯇꯝꯃꯦ ꯀꯣꯂꯦꯖ ꯇꯧꯔꯤꯌꯦ ꯆꯧꯒꯤꯒꯦ ꯏꯃꯥ ꯏꯪꯊꯝꯊꯥꯒꯤꯅꯦ ꯑꯩꯅ ꯕꯖꯥꯔꯗ ꯐꯝꯃꯤꯕ ꯑꯍꯟꯁꯤꯡꯁꯤꯒꯤꯅꯦ ꯐꯤ ꯑꯃꯃꯝꯇꯪ ꯈꯨꯗꯣꯜ ꯇꯧꯒꯦꯅ ꯂꯥꯛꯄꯅꯦꯕ ꯏꯪꯊꯝꯊꯥꯗꯏꯟꯅꯕ ꯅꯣꯏꯅ ꯀꯥꯏꯗꯩꯅꯣ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦ ꯁꯦ ꯃꯌꯥꯝ ꯇꯥꯡꯕ ꯅꯠꯇꯦ ꯑꯩꯅ ꯉꯝꯖꯕ ꯑꯃ ꯄꯤꯕꯅꯦ ꯆꯧꯒꯤꯒꯦꯀꯣ ꯃꯪꯒꯣꯜ ꯑꯣꯏꯖꯒꯦ ꯍꯣꯏ ꯏꯃꯥ ꯆꯧꯒꯤꯒꯦꯀꯣ ꯑꯩꯁꯦ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯕꯖꯥꯔꯗ ꯐꯝꯃꯤꯕ ꯑꯍꯜꯁꯤꯡꯁꯤꯒꯤꯅꯦ ꯏꯪꯊꯝꯊꯥꯒꯤ ꯑꯣꯏꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯐꯤ ꯑꯃꯃꯝꯇꯪ ꯏꯪꯊꯝꯊꯥꯗ ꯏꯟꯅꯕ ꯐꯤ ꯑꯃꯃꯝꯇꯪ ꯈꯨꯗꯣꯜ ꯇꯧꯕ ꯂꯥꯛꯄꯅꯦꯕ ꯌꯥꯕ꯭ꯔꯣ ꯐꯤ ꯑꯃꯇꯪ ꯄꯤꯔꯝꯒꯦ ꯄꯩꯁꯥ ꯂꯧꯕꯩ ꯅꯠꯇꯦ ꯑꯩꯅ ꯄꯤꯕꯅꯦ ꯑꯩꯅ ꯉꯝꯖꯕ ꯄꯤꯕꯅꯦꯕ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯁꯦꯝꯃ ꯃꯌꯥꯝ ꯇꯥꯡꯕꯗꯤ ꯅꯠꯇꯦ ꯌꯥꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣꯀꯣ ꯍꯣꯏ ꯏꯃꯥ ꯃꯪꯒꯣꯜ ꯆꯧꯒꯤꯒꯦ ꯏꯃꯥ ꯃꯥꯒꯤꯁꯨ ꯑꯝꯇꯪ ꯈꯨꯗꯣꯜ ꯇꯧꯔꯝꯒꯦ ꯀꯩ ꯂꯧꯁꯤꯒꯦ ꯏꯕꯦꯝꯃ ꯀꯩꯕ ꯑꯃ ꯍꯥꯞꯄꯤꯔꯒꯦꯕ ꯌꯥꯅꯤ ꯀꯦꯖꯤ 200 ꯀꯦꯖꯤꯗ 200 ꯁꯦꯝꯃ ꯁꯤꯅꯅꯦ ꯐꯅ ꯄꯥꯜꯂꯨꯀꯣ ꯄꯣꯠ ꯃꯌꯥꯝ ꯁꯤꯜꯂꯣꯀꯣ ꯌꯥꯅꯤ ꯏꯃꯥ ꯍꯥꯞꯀꯅꯣ ꯌꯥꯔꯦ ꯏꯃꯥ ꯌꯥꯝꯃꯜꯂꯦ ꯑꯩꯅꯅꯦ ꯏꯆꯥꯒꯤ ꯍꯥꯞꯄꯅꯤꯅꯀꯣ ꯍꯣꯏ
cháu gì vậy ơi mà cháu gì vậy đi à đâu mà gì cái cô có cái tao sẽ bay nè đâm than là lạc của xe nè à bây giờ đã phát mi bán chính chế à xí xí nè anh nó sang ngầm giờ ba hay đi bây giờ thuộc ba cột bây giờ đâm hay đi in như thế nào dịch đấy na anh ngầm giờ ba hay đi in thế nào kita nggak suka na pokok thì nhìn bạn mình ta không đấy kì thì em biết ima cái số mà pirang cái phi mà pirang nó chọn bị cái hai à xí masih paham bro xin nó cái bọc haram wow lại oh ya 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 pirang masih lo siap bro siap bro ano ya wow wow bro yawe asih yaw dre munggulo ko ya ini le mati ne yelson thare ro nate ai na yen jaw ne nang aji kan thabak college story college tami nang thamba ning thok kong dai ne ada phải mangolo nó mangolo rồi cháu gì mà bọn em xin lỗi quá à ê giá ni mà cháu gì còn mà bọn em xin lỗi quá giá ni em bộ giá ni lỗi nam nó lỗi hấp bia à apa senang mama na apa jawaban sih ini tu apa tu dia nara sal macam mari lah ini ko ôi cháu gì cơ à đúng rồi có mấy đâu mà ngắt em xin lagi ai đâu à kasih mana namo kasih boleh mana kan nama apa maga iya ima ya ido ai video nama ne ko ma ada income tha gi na bazar phami ban ji gi na fi amam khudol to la ko ne ba ai di ing in dana ojik ya ada na fi am ta khudol to ge ni ma la ko ne ba ya dai ma tin da bio na no mu ka ni ko do long pi ra lo sai ma ki se em pin ya de ma ya de sisi na ello ma ge ya ma yani ba pira kan ba yamale yani ma ya thamjilo ma yare ba yani ba lâu ima ne phamoi seng na pi ri mi lo cha jing na pi bi su pi bani ima na su loi te yamale ma ji lâu lupa tera tang biro mas lupa tera tang yamale ba ko pemain tang di ja ko ai saya mangolo jagi ma bol cháu gì coi mà nhưng đi được gì cái hắn này bây giờ con này à ai là phi rồi kì đây đấy nó nằm rồi đấy cái này đâu rồi ai dùng cái đi làm rất là may vượt này để đi tôi khi mình đang cài được cái này là